ngasi se khoi total shutdown leigre hayeng bau chathi baude leini nungdawar madai chapani ne khali aduna tang tarawum duida khoi petrol pump sing se oil pump sing thong lon gini hai moida puba thangma madaba demand tawba duga khoi kai kol da leba khoi leng da lebi budo pakhang ba filling station da head grenade thamjalami habi wau da ngasi se paw se am da yawre ana issue di haji yengo tang tarawum duida hang hamna tram de trying to use shutdown leire aduna hayeng queue da lemna rani aduga black ta di mu daram thola adi aduna tawriba issue si yamna sale ki demand to bagi se khoi gi mayam su haibini khoi ne haibina te Manipur da leire ba tuan tuan ba lup sing se thong na yam gre haida mayam hano phagi tong na ba yabu dune khoi na se kano da chalaga atia da chalaga da atia da thoiba thome jak thi bi sidi line phongni Manipur leire ba lup mayam sidi thi bu da loi khom nai de na phagi tong na su yaw ne aduna lupu duga ama bo mu moida wafum khoi da moida kenom da handaba na ta kenom thamna taba khoi gi demand si aroi bini ma'am tori se yari pokta khoi pubu thango demand to na ma'am kethel phami ma'am thola ga protest to giwa ma'am su leigre aduna su ma'am se khoi lepte na wari budi heng tang trom de da hang haraga di tram to trying to jo hang ore aduna awaba praja sing da awaba di mayong dare ne khan baduni sai de kare phum tham tajir masidi khoi na yamna toina thengra ga la bo wafum amni Manipur di khoi na Thailand ne koi economic blockade and to matam sida koina pam da thaw leitre na loan gi pot hojik na pam da thaw leiraga madu piru oi da wei pot ne ji lai che koi gi extortion gi kaino sang ji hengal ena adu mase ai koi government gi mieng makha da di madumaina pam gi protection ma koi pibom thokpa ma koi gi security arrangement provide tawger ko gra piraga pam na praja miam da makoi demand tropodi pot oraganda pam hangroi lolani ka hai basi ngasi ga horoga minini humni loan ma pot se hoi gari nuli yam thoina chelo do pot ki pot ta oraga di madugi ban noina lagi busta kano taroga su maduna pot ma lagi ya tang trom do tani moi loan de tabu tabu ngasi shutdown leibni nam ta hang hai ngasi su lola mani ngasi shutdown leibni na aragi hayeng su dum almost lola gani na khali laine pot se dum khoi Manipur ji khudong chaba lo busi nakam khudi ahoi chume oil pump kangu sing ji su ai ka ka ma su mai pump tawi even masih even masih samjan mengamdi thau hapangamdi yam tong munate liter mana tong ji paisa kari wa ni pa ka hai pot lai madu ju adam sumo wa pam mani ana dajin nga sa hai pot mayam sing chel loina mak nakan je yeng uda loina chumba kak pa ya do pot nga tani aduna koina maswai sini koina Manipur conflict ki matang pu salaga aina nga sa hai jagi bodo koi Manipur conflict si na koi lalaw gi samesya lai pot na masi loisin mengamdan lai bani adana no koi lalaw loi matam da conflict eroi da bani hai gi pot adum loisin na thambra adana the hidden directors mayam sing na kana na kong si rule taro kana masi gi sedum loisin mengamdan loisin handana lai bano loisin ma pandre marum kari gino kana hari pot mayam adagi koina home minister Amit Shah na koi matam ma hai gi ba 2017 da wala mane madu thamgi wafam do 19 la 17 no mana ining jeng da maduda ekoi gi 2020 ga 6 7 phawda ekoi Manipur gi entire north east gi lalaw mayam loisin gani hai pot gi padam target tongan ma koi gi kari lalong yalaga lalaw busing mi chathina ba na daga lalaw busing phagat na ba lalaw busing loisin na ba kari tawri ge madu mangda kari yawri ge haju praja miyam da takthok pa ya da on da pot amani na masi pot mayam jingna basi nakan kudi mo angle kudi mukta yengba ya ba mayam am di lai ta jit adubu ekoi praja sing na pam si peace aduga ekoi unity aduga mayam sing se ekoi yamna smoothly ekoi gi ta sing na hari economically ekoi backbone ti mayam je sunggalaga sengwalaga with good connectivity aru mayam sing se leiraga hingba malem gi jaga akapa mayam sing dugi matau tamjarga marak tilaga leiba pambani aduna chimba mayam ekoi masel yana bo hunna ba lagi pandam leitaba man ba pot mayam tawna di koina panthum bam leitana adum tasengna warosin propungam dana ekoi ji conflict zone ji dum Iraq na leiba phim da leira taje ismai thamjaki syam phado hom thambe